ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯈꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯤꯡ ꯈꯟꯗꯣꯛꯑꯒ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯄꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯇꯥꯡ 13ꯒꯤ ꯃꯈꯣꯏꯅ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯑꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯍꯥꯟꯕꯗ ꯂꯥꯎꯊꯣꯛꯆꯔꯤ boycott tꯧꯔꯛꯄꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯛꯏꯕ ꯇꯥꯡ 10ꯗꯒꯤꯅ ꯇꯥꯡ 13 ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 6 ꯁꯤꯗ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯋꯥꯜ ꯀ꯭ꯂꯕꯇ ꯑꯩꯈꯣꯏ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯩꯈꯣꯏ ꯑꯀꯟꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯣꯏꯅ ꯆꯠꯊꯖꯒꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯖꯒꯗꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯁꯨ ꯀꯟꯕ ꯄꯥꯝꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯇꯥꯟꯖꯔꯤꯕ ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯖꯔꯤꯕ ꯈꯣꯡꯖꯪꯁꯤꯡ ꯄꯥꯝꯕꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ JFD ꯑꯃꯗꯤ ꯆꯠꯃꯤꯟꯅꯔꯤꯕ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯃꯤꯌꯥꯝꯗꯁꯨ ꯍꯪꯒꯠꯆꯔꯤ ꯂꯩꯕꯤꯔꯤꯕ ꯂꯝꯗꯝꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯡꯅ ꯃꯩꯔꯥꯒꯤ ꯈꯣꯡꯖꯪ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯇꯥꯡ 10ꯗꯒꯤꯅ ꯇꯥꯡ ꯑꯩꯈꯣꯏꯒꯤ 13 ꯐꯥꯎꯕꯁꯤꯒꯤ ꯃꯅꯨꯡꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯇꯧꯕꯤꯌꯨ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯇꯧꯅꯅꯕꯒꯤꯁꯨ ꯑꯩꯈꯣꯏ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ JFDꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯂꯩꯕꯤꯔꯤꯕ ꯂꯩꯀꯥꯏꯒꯤ ꯂꯝꯒꯤ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯑꯗꯣꯝꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯞꯗꯦꯇꯤꯡ NRC ꯕꯤꯐꯣꯔ ꯁꯦꯟꯁꯁ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯛꯁꯤꯟ ꯈꯣꯡꯖꯪ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯗ ꯆꯠꯄꯤꯔꯒ ꯃꯗꯨꯒꯤ ꯋꯥꯔꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯥꯛꯇꯛꯅꯅ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯇ ꯃꯥꯒꯤꯁꯨ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯉꯣꯝ ꯂꯩꯀꯥꯏꯗ ꯇꯧꯖꯒꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯅꯣ NRC ꯅꯣ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ NRC ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ NRC ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯅꯤ